ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯕꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯆꯍꯤ 9ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯌꯨꯛ ꯉꯟꯗꯥ ꯑꯉꯟꯕꯒꯤ ꯊꯣꯡꯒꯥꯟꯗꯒꯤ ꯁꯥꯏꯀꯜ ꯃꯟꯗꯤꯂꯥ ꯈꯤꯡꯉꯛꯄ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯈꯕꯔ ꯂꯥꯛꯑꯕ ꯃꯥꯜꯂꯤꯅꯤ ꯍꯥꯏꯗꯅ ꯒꯦꯠꯇ ꯊꯣꯛꯑꯝꯃꯤ꯫ ꯈꯕꯔꯁꯨ ꯒꯦꯠ ꯃꯄꯥꯗ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯈꯕꯔꯗꯨ ꯂꯧꯁꯜꯂꯛꯇꯨꯅ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯑꯩꯁꯦ ꯈꯕꯔ ꯄꯥꯔꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯆꯥ ꯄꯨꯊꯣꯔꯛꯇꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯐꯝꯃꯤꯟꯅꯔꯤ꯫ ꯈꯕꯔꯗꯨꯗꯁꯨ ꯕ꯭ꯂꯣꯀꯦꯠ ꯍꯧꯔꯅꯤ ꯍꯥꯏꯗꯅ ꯏꯕ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯃꯤꯠ ꯃꯥꯏ ꯈꯪꯁꯤꯡ ꯌꯦꯛꯁꯤꯡꯉꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯕ꯭ꯂꯣꯀꯦꯠ ꯍꯧꯔꯅꯤ ꯍꯥꯏꯅꯤ꯫ ꯗꯨꯀꯥꯟꯒꯤ ꯄꯣꯠꯆꯩ ꯈꯔ ꯉꯁꯤ ꯂꯧꯁꯜꯂꯨꯗꯕ ꯌꯥꯗꯦ꯫ ꯑꯩ ꯕꯖꯥꯔ ꯀꯥꯗꯕ ꯌꯥꯗꯦ꯫ ꯆꯥ ꯊꯛꯄ ꯂꯣꯏꯔꯒ ꯑꯩ ꯕꯖꯥꯔ ꯆꯠꯈ꯭ꯔꯒꯦ꯫ ꯑꯩꯅ ꯗꯨꯀꯥꯟꯒꯤ ꯄꯣꯠꯆꯩ ꯍꯦꯛ ꯍꯦꯛ ꯂꯧꯕ ꯃꯌꯥꯡ ꯃꯆꯥꯗꯨꯁꯨ ꯃꯥꯁꯨ ꯄꯣꯠꯆꯩ ꯇꯥꯡꯈꯠꯅꯕ ꯍꯤꯟꯁꯥꯞ ꯑꯃꯗ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯃꯅꯤ꯫ ꯆꯠꯂꯒꯦ ꯑꯩ ꯀꯣꯟꯅ ꯊꯛꯑꯒꯦ ꯆꯥꯁꯤ꯫ ꯕꯖꯥꯔ ꯐꯥꯎꯗ ꯌꯧꯔꯨꯈꯤꯒꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯉꯥꯎꯔꯕ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯇꯥꯕꯗ ꯉꯥꯏꯔꯤ꯫ ꯗꯨꯀꯥꯟ ꯊꯣꯡ ꯍꯥꯡꯅꯔꯝꯈꯤꯔꯣꯏ꯫ ꯆꯥꯁꯤ ꯐꯥꯎꯗꯤ ꯏꯪꯅ ꯇꯞꯅ ꯊꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯅꯦꯅꯥ ꯇꯥꯅ ꯕꯖꯥꯔꯗꯨ ꯑꯗꯨꯝ ꯆꯠꯄꯤꯌꯨ꯫ ꯅꯪꯅꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯅꯪꯅ ꯈꯪꯗ꯭ꯔꯤꯕ ꯁꯨꯃꯥꯏꯅ ꯈꯕꯔꯗ ꯍꯦꯛꯇ ꯏꯔꯛꯄꯗ ꯑꯩꯈꯣꯏꯒꯨꯝꯕ ꯗꯨꯀꯥꯟ ꯐꯝꯕꯁꯤꯡ ꯑꯁꯤꯅ ꯃꯔꯋꯥꯔꯤ ꯗꯨꯀꯥꯟꯗꯥꯔꯁꯤꯡꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯊꯣꯝꯖꯤꯟꯅꯔꯛꯇꯣꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯤ꯫ ꯑꯗꯣ ꯊꯥꯎ ꯄꯦꯇ꯭ꯔꯣꯜꯁꯨꯅꯤ ꯇꯥꯡꯈꯠꯂꯛꯇꯣꯏꯁꯤ꯫ ꯑꯗꯨꯅ ꯄꯦꯇ꯭ꯔꯣꯜ ꯈꯔꯁꯨ ꯂꯧꯔꯛꯄ꯭ꯔꯥ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯄꯥꯇ꯭ꯔ ꯑꯆꯧ ꯑꯆꯧꯕ ꯄꯨꯊꯣꯔꯛꯎ꯫ ꯄꯦꯇ꯭ꯔꯣꯜ ꯍꯥꯞꯄ ꯌꯥꯕ ꯍꯣꯔꯦꯟ ꯕꯖꯥꯔꯗꯒꯤ ꯍꯜꯂꯛꯄꯗ ꯂꯧꯔꯛꯄ꯭ꯔꯥ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯑꯁ ꯊꯥꯎ ꯄꯦꯇ꯭ꯔꯣꯜꯗꯤ ꯀꯥ ꯍꯦꯟꯅ ꯂꯧꯁꯜꯂꯨꯅꯨꯗ꯫ ꯃꯗꯨꯒꯨꯝꯕ ꯌꯨꯝꯗ ꯊꯝꯕꯗ ꯀꯤꯖꯩ꯫ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯗꯦ꯫ ꯅꯆꯥꯅꯨꯄꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯈꯨꯠ ꯃꯁꯥ ꯌꯥꯎꯕꯅꯦ꯫ ꯌꯣꯠꯀꯤ ꯃꯩꯈꯦꯠ ꯑꯃ ꯄꯥꯏꯔꯒ ꯍꯦꯛꯇ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩ ꯀꯤꯖꯩꯀꯣ ꯀꯥ ꯍꯦꯟꯅꯁꯨ ꯀꯔꯥꯝꯕꯤꯔꯨꯅꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯅꯪꯅ ꯀꯔꯤ ꯈꯪꯒꯦ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯕꯣꯇꯜ ꯈꯔꯗ ꯍꯥꯜꯂꯒ ꯊꯝꯕꯗ ꯈꯪꯍꯧꯔꯣꯏꯗꯣꯔꯤꯕꯅꯤ ꯁꯤꯠꯈꯤꯕ꯫ ꯑꯩ ꯍꯣꯔꯦꯟ ꯆꯠꯈꯤꯕꯗ ꯂꯧꯔꯛꯇꯣꯏꯅꯤ꯫ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯅꯪꯁꯨ ꯆꯥꯗꯨ ꯀꯨꯏꯅ ꯂꯩꯇꯣꯟꯅ ꯊꯦꯡ ꯁꯥꯟꯅ ꯂꯩꯔꯅꯨ꯫ ꯀꯨꯠ ꯀꯨꯠ ꯊꯨꯅ ꯊꯛꯆꯜꯂꯨ꯫ ꯑꯩ ꯆꯠꯂꯗꯕꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯁꯦ ꯒꯥꯔꯤ ꯃꯥꯔꯨꯇꯤ 800 ꯑꯗꯨꯗ ꯕꯖꯥꯔ ꯆꯠꯅꯕ ꯌꯨꯝꯗꯒꯤ ꯊꯧꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯒꯤ ꯆꯦ ꯂꯤꯁ ꯑꯃ ꯁꯦꯝꯃꯒ ꯑꯩꯅ ꯕꯖꯥꯔꯗꯒꯤ ꯂꯧꯔꯛꯀꯗꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯆꯦ ꯑꯗꯨꯗ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯂꯣꯏꯅ ꯏꯁꯜꯂꯝꯃꯤ꯫ ꯊꯥꯎ ꯂꯧꯔꯛꯀꯗꯕ ꯄꯥꯇ꯭ꯔ ꯑꯗꯨꯁꯨ ꯑꯩꯒꯤ ꯅꯨꯄꯤꯅ ꯄꯨꯊꯣꯔꯛꯇꯨꯅ ꯑꯩꯁꯦ ꯒꯥꯔꯤꯗ ꯍꯥꯞꯆꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩ ꯍꯜꯂꯛꯇ꯭ꯔꯤꯐꯥꯎ ꯗꯨꯀꯥꯟ ꯊꯣꯡ ꯍꯥꯡꯉꯝꯈꯤꯅꯨ꯫ ꯑꯩ ꯍꯜꯂꯛꯑꯒ ꯑꯩ ꯑꯗꯨꯝ ꯍꯥꯡꯖꯒꯦ꯫ ꯅꯪꯅ ꯄꯣꯠ ꯌꯣꯟꯕꯁꯦ ꯄꯣꯠ ꯃꯃꯜꯁꯦ ꯅꯪꯅ ꯀꯌꯥ ꯈꯪꯒꯟꯗꯦ꯫ ꯃꯤꯅ ꯇꯥꯎ ꯍꯥꯏꯔꯒꯁꯨ ꯍꯦꯛꯇ ꯇꯥꯅ ꯄꯤꯊꯣꯛꯑꯝꯃꯤ꯫ ꯗꯨꯀꯥꯟꯗꯥꯔ ꯑꯩꯈꯣꯏꯅ ꯇꯣꯡꯉꯤꯕꯁꯤ ꯂꯨꯄꯥ 1-2ꯗꯨꯅꯤ꯫ ꯂꯨꯄꯥ 1-2ꯗꯨ ꯅꯪꯅ ꯃꯤꯉꯣꯟꯗ ꯇꯥꯊꯣꯛꯈ꯭ꯔꯕꯗꯤ ꯀꯔꯤ ꯀꯥꯟꯅꯗꯣꯔꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯌꯥꯔꯦꯁꯦ ꯁꯨꯝ ꯉꯥꯡꯉꯒ ꯂꯩꯔꯅꯨ꯫ ꯆꯠꯀꯗꯕ ꯑꯣꯏꯔꯒꯗꯤ ꯁꯠ ꯁꯠ ꯆꯠꯊꯣꯛꯄꯤꯔꯨꯔꯣ꯫ ꯑꯩꯁꯨ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯆꯥꯛ ꯊꯣꯡꯉꯨꯗꯣꯏꯅꯤ꯫ ꯑꯩ ꯆꯪꯉꯦ ꯐꯖꯅ ꯆꯠꯄꯤꯔꯣ ꯍꯥꯏꯔꯝꯃꯒ ꯃꯥꯁꯨ ꯑꯗꯨꯝ ꯆꯪꯈꯤ꯫ ꯑꯩꯁꯨ ꯒꯥꯔꯤꯗꯣ ꯊꯧꯔꯒ ꯂꯝꯕꯦꯟꯗ ꯁꯨꯝ ꯂꯥꯛꯄꯗ ꯊꯥꯎꯒꯤ ꯑꯣꯏꯜ ꯄꯝꯞꯁꯤꯡ ꯑꯗꯨ ꯀ꯭ꯌꯨ ꯂꯦꯡꯕ ꯑꯃ ꯍꯧꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯄꯥꯈꯠꯄ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯍꯩꯁ ꯈꯕꯔꯗ ꯍꯥꯞꯈꯤꯕꯗ ꯉꯥꯏꯔꯤ ꯀ꯭ꯌꯨ ꯂꯦꯡꯕ ꯍꯧꯔ ꯃꯥꯅꯦ꯫ ꯑꯩꯁꯨ ꯊꯥꯎꯁꯦ ꯈꯔ ꯂꯧꯁꯟꯈ꯭ꯔꯁꯤꯔꯥ ꯑꯗꯨꯒ ꯕꯖꯥꯔꯗꯨꯅ ꯀꯣꯟꯅ ꯆꯠꯂꯁꯤꯔꯅꯦ꯫ ꯍꯣꯏꯗ ꯊꯥꯎ ꯑꯁꯦ ꯍꯥꯟꯅ ꯈꯔ ꯂꯧꯁꯟꯈ꯭ꯔꯒꯦ꯫ ꯑꯩꯅ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗꯗꯤ ꯀ꯭ꯌꯨ ꯂꯦꯞꯅꯔꯤꯕꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯁꯥꯡꯅꯔꯝꯃꯅꯤ꯫ ꯐꯔꯦ ꯐꯔꯦ ꯊꯥꯎ ꯑꯁꯦ ꯍꯥꯟꯅ ꯂꯧꯁꯟꯈ꯭ꯔꯒꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯑꯣꯏꯜ ꯄꯝꯞ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯒꯥꯔꯤꯗꯨ ꯍꯥꯟꯅ ꯐꯨꯜ ꯇꯧꯔꯕ ꯃꯇꯨꯡ ꯇꯣꯉꯥꯟꯅ ꯄꯦꯇ꯭ꯔꯣꯜ ꯑꯗꯨ ꯂꯤꯇꯔ 15 ꯑꯃꯁꯨ ꯂꯧꯁꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯗꯨꯀꯥꯟꯒꯤ ꯄꯣꯠꯆꯩ ꯑꯂꯨ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯂꯧꯕ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯩꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯇꯥꯔꯛꯄꯒꯤꯗꯨꯗ ꯑꯩꯁꯦ ꯌꯨꯝꯗ ꯌꯧꯔꯛꯈꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯊꯥꯎ ꯄꯦꯇ꯭ꯔꯣꯜ ꯑꯗꯨ ꯑꯩꯅ ꯁꯪꯒꯣꯏꯗ ꯊꯥꯡꯖꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯗꯨꯀꯥꯟꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯨꯡꯗ ꯄꯨꯁꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯁꯦ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯩꯁꯜꯍꯧꯔꯕ ꯃꯇꯨꯡ ꯕ꯭ꯂꯣꯀꯦꯠ ꯍꯧꯈꯤꯕꯗꯒꯤ ꯄꯣꯠꯆꯩ ꯑꯗꯨ ꯃꯃꯜ ꯈꯔ ꯍꯦꯟꯅ ꯌꯣꯜꯂꯝꯃꯤ꯫ ꯊꯥꯎ ꯄꯦꯇ꯭ꯔꯣꯜꯒ ꯑꯗꯨꯗꯤ ꯈꯪꯍꯧꯗꯦ꯫ ꯄꯦꯇ꯭ꯔꯣꯜ ꯄꯝꯞ ꯊꯣꯡ ꯍꯦꯛ ꯂꯣꯟꯈꯤꯕꯒ ꯂꯣꯏꯈꯤꯕ꯫ ꯑꯗꯨꯕꯨ ꯈꯔꯗꯤ ꯑꯩꯅ ꯈꯥꯛꯑꯒ ꯊꯝꯍꯧꯏ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯅ ꯗꯨꯀꯥꯟꯗ ꯂꯩꯔꯤꯉꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯌꯨꯝ ꯑꯗꯨ ꯃꯩ ꯆꯥꯛꯈꯠꯂꯛꯈꯤ꯫ ꯑꯩꯒꯤ ꯗꯨꯀꯥꯟꯗ ꯄꯣꯠꯆꯩ ꯂꯩꯕ ꯂꯥꯛꯄꯁꯤꯡ ꯑꯗꯨꯅꯁꯨ ꯇꯥꯃꯣꯒꯤ ꯌꯨꯝ ꯑꯁꯤ ꯃꯩ ꯆꯥꯛꯑꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯒꯤ ꯃꯩ ꯆꯥꯏꯕ ꯌꯨꯝ ꯑꯗꯨ ꯀꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯀꯔꯤꯁꯨ ꯇꯧꯍꯧꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯩ ꯑꯗꯨ ꯄꯦꯇ꯭ꯔꯣꯜꯗꯒꯤ ꯍꯧꯔꯛꯄꯅꯤꯅ
ꯐꯅ ꯀꯟꯅ ꯃꯌꯥꯝꯅ ꯀꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯎꯄꯥꯏ ꯂꯩꯔꯝꯒꯤꯗꯦ ꯊꯤꯡꯕ ꯉꯝꯃꯝꯗꯦ꯫ ꯑꯩꯒꯤ ꯌꯨꯝꯁꯦ ꯇꯨꯝꯅ ꯃꯩ ꯆꯥꯈꯤ꯫ ꯑꯩꯒꯤꯗ ꯅꯠꯇꯅ ꯌꯨꯝꯊꯪꯅꯕ ꯌꯨꯝ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯩꯁꯦ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝꯊꯪꯅꯕꯒꯤ ꯏꯃꯨꯡ ꯑꯗꯨꯅꯁꯨ ꯃꯩꯗꯣ ꯑꯩꯈꯣꯏꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯃꯥꯡ ꯇꯥꯈꯤꯕꯁꯤꯡ ꯑꯗꯨ ꯁꯤꯡꯒꯗꯕꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯅꯧꯅ ꯄꯨꯟꯁꯤꯁꯦ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯍꯧꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯌꯣꯟꯊꯣꯛꯑꯝꯃꯒ ꯑꯩꯈꯣꯏ ꯚꯔꯥ ꯀꯥ ꯑꯃꯗ ꯂꯩꯔꯨꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯉꯥꯏꯍꯥꯛꯀꯤ ꯚꯔꯥ ꯀꯥ ꯑꯗꯨꯗ ꯂꯥꯛꯑꯕꯅꯤꯅ ꯃꯐꯝꯗꯨꯒꯤ ꯑꯣꯏꯕ ꯐꯕ ꯐꯠꯇꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯁꯨ ꯀꯌꯥ ꯊꯤꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒꯗꯤ ꯌꯨꯝꯗ ꯇꯨꯝꯅ ꯃꯩ ꯆꯥꯈꯤꯕꯗꯨꯗ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥꯁꯨ ꯅꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯏꯕꯥꯅꯤꯁꯦ ꯗꯣꯛꯇꯔ ꯌꯦꯡꯊꯣꯛꯑꯒ ꯍꯤꯗꯥꯛ ꯒꯨꯂꯤꯁꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯚꯔꯥ ꯃꯄꯨꯗꯨꯁꯨ ꯑꯍꯟꯅꯤ꯫ ꯃꯥꯒꯤꯗꯨ ꯌꯨꯝ ꯌꯥꯝꯅ ꯚꯔꯥ ꯁꯥꯟꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯨꯡꯒ ꯏꯃꯨꯡ ꯑꯃꯒ ꯑꯩꯈꯣꯏ ꯈꯛꯇ ꯂꯩꯕꯅꯤ꯫ ꯑꯗꯨꯒ ꯌꯨꯝꯕꯨ ꯑꯗꯨꯅ ꯆꯦꯛꯀꯤ ꯅꯥꯟꯅ ꯁꯥꯔꯒ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯂꯩꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒꯗꯤ ꯆꯥꯛꯄꯣꯛ ꯆꯥꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕꯗꯒꯤ ꯌꯥꯡ ꯇꯨꯒꯁꯦ ꯀꯪꯇ꯭ꯔꯤꯛ ꯀꯪꯉꯒ ꯌꯦꯡꯕꯗ ꯐꯤꯕꯝ ꯑꯃ ꯇꯥꯔꯝꯗꯦ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒ ꯚꯔꯥꯗ ꯂꯩꯃꯤꯟꯅꯔꯤꯕ ꯏꯃꯨꯡ ꯑꯃꯗꯨꯅꯗꯤ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯐꯅ ꯂꯩꯇ꯭ꯔꯒꯁꯨ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯊꯣꯛꯅ ꯍꯤꯡꯖꯩ꯫ ꯏꯃꯨꯡ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯅꯁꯨ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒꯤꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯃꯈꯣꯏꯅꯁꯨ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯗꯨꯅ ꯑꯗꯨꯝ ꯍꯣꯠꯅꯕꯤꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒ ꯚꯔꯥ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯏꯃꯨꯡ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯑꯅꯤ, ꯃꯈꯣꯏꯗꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯂꯩꯔꯨꯔꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯈꯣꯏ ꯂꯩꯕꯒꯤ ꯑꯩꯈꯣꯏꯁꯨ ꯈꯔ ꯅꯣꯛꯄꯒ ꯀꯩꯒ ꯋꯥꯈꯜꯁꯦ ꯈꯔ ꯄꯣꯊꯥꯖꯕꯅꯤ꯫ ꯑꯗꯣ ꯃꯣꯏꯁꯨ ꯆꯠꯂꯅꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯧꯔꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯑꯅꯤ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯖꯥꯠꯅꯣ? ꯑꯩ ꯑꯃꯨꯛꯇ ꯆꯪꯉꯒ ꯍꯪꯕꯤꯔꯨꯒꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯉꯝꯃꯤ꯫ ꯔꯣꯃꯦꯟ, ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯑꯅꯤ ꯍꯥꯏꯁꯤꯕꯨ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯇꯥꯃꯣ, ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯅꯛꯄ ꯃꯐꯝ ꯑꯃ ꯁꯨꯝ ꯊꯤꯔꯛꯄꯅꯤꯗ꯫ ꯁ꯭ꯀꯨꯜ ꯚꯦꯟꯒꯤ ꯄꯩꯁꯥ ꯍꯨꯟꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅꯅꯤ ꯍꯥꯏꯗꯅ ꯈꯨꯝꯃꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣ ꯅꯪꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯇꯝꯃꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗꯤ ꯁꯤꯗꯒꯤ ꯄꯣꯂꯥꯞꯇꯤ ꯂꯥꯞꯄ ꯅꯠꯇꯦꯗ꯫ ꯅꯣꯏꯅ ꯁ꯭ꯀꯨꯜ ꯚꯦꯟꯒꯤ ꯄꯩꯁꯥ ꯍꯨꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯅꯣꯏ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯗꯨꯗꯤ, ꯑꯗꯨꯗ ꯅꯪꯅ ꯑꯗꯨꯝ ꯊꯤꯜꯂꯁꯨ ꯌꯥꯗ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯇꯥꯗ ꯑꯗꯨꯏꯗꯁꯨ ꯅꯠꯇꯦꯗ, ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯂꯩꯔꯕ ꯑꯗꯨꯒꯤꯅꯤ꯫ ꯑꯗꯨ ꯇꯥꯗꯋꯩꯁꯨ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯒꯗꯤ ꯏꯆꯦꯒ ꯃꯐꯝ ꯑꯁꯤꯗ ꯄꯨꯡꯁꯤ ꯈꯦꯛꯁꯤ ꯍꯧꯔꯅꯤ꯫ ꯑꯩꯅ ꯑꯃꯨꯛ ꯍꯣꯏꯅꯦ, ꯑꯗꯨꯅꯦ, ꯅꯣꯏ ꯂꯩꯕꯒꯤ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜꯁꯦ ꯈꯔ ꯄꯣꯊꯥꯖꯔꯤꯅꯤ꯫ ꯑꯗꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯅꯣꯏꯁꯨ ꯆꯠꯂꯅꯤ ꯍꯥꯏꯔꯕꯅꯤꯅ ꯅꯣꯏ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃꯇ ꯄꯤꯖꯒꯦ, ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯝꯃꯒ ꯑꯩꯁꯨ ꯑꯗꯨꯝ ꯊꯣꯔꯛꯈꯤ꯫ ꯏꯃꯨꯡ ꯑꯗꯨꯅ ꯍꯌꯦꯡꯒꯨꯝꯕ ꯚꯔꯥꯗꯨ ꯊꯥꯗꯣꯛꯑꯒ ꯆꯠꯂꯅꯤ ꯍꯥꯏꯕꯒꯤ ꯉꯁꯤꯒꯨꯝꯕꯁꯤꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯂꯩꯔꯒ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯩꯈꯣꯏꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯉꯩ ꯌꯨꯝꯕꯨ ꯑꯍꯜ ꯑꯗꯨꯁꯨ ꯆꯪꯉꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯅꯔꯒꯦ? ꯌꯥꯝꯅ ꯍꯔꯥꯎꯔꯕ ꯃꯥꯜꯂꯤꯗ, ꯉꯥꯡꯕꯒ ꯅꯣꯛꯄꯒ, ꯉꯁꯤꯕꯨ ꯀꯩ ꯂꯩꯒꯦ ꯍꯪꯉꯛꯏ꯫ ꯌꯨꯝꯕꯨ ꯑꯍꯜ ꯑꯗꯨ ꯆꯪꯉꯛꯄꯗ ꯔꯣꯃꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯃꯃꯤꯠ ꯃꯃꯥꯏ ꯆꯞ ꯆꯞ ꯌꯨꯡꯉꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯄꯗꯧꯅꯁꯨ ꯇꯧꯏ꯫ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯃꯥꯃ, ꯑꯩꯈꯣꯏ ꯍꯌꯦꯡ ꯆꯠꯂꯅꯤ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯇꯥꯃꯣ ꯍꯣꯏꯅ ꯆꯥꯛ ꯆꯔꯥ ꯑꯃꯇ ꯆꯥꯃꯤꯟꯅꯈꯤꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯆꯥꯃꯤꯟꯅꯔꯝꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯐꯩ ꯐꯩ ꯆꯥꯃꯤꯟꯅꯒꯗꯕꯅꯤ, ꯑꯩꯁꯨ ꯁꯨꯝ ꯆꯪꯉꯛꯄꯅꯤꯗ, ꯐꯔꯦ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯊꯣꯛꯏꯀꯣ ꯍꯥꯏꯗꯅ ꯑꯍꯜ ꯑꯗꯨꯅ ꯍꯌꯦꯡ ꯆꯠꯈ꯭ꯔꯗꯕ ꯏꯃꯨꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯝꯃꯒ ꯊꯣꯛꯈꯤ꯫ ꯏꯃꯨꯡ ꯑꯗꯨꯁꯨ ꯑꯍꯜ ꯑꯗꯨꯗ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯦ, ꯌꯥꯝꯅ ꯀꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯎꯠꯂꯝꯃꯤ꯫ ꯃꯈꯣꯏꯁꯦ ꯑꯍꯜ ꯑꯗꯨ ꯍꯦꯛ ꯆꯪꯉꯛꯑꯝꯕꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯃꯥꯡꯗ ꯅꯣꯛꯄ ꯈꯦꯕ ꯇꯧꯔꯝꯕꯗꯨ ꯆꯞ ꯆꯞ ꯂꯦꯞꯅꯔꯝꯃꯤ꯫ ꯑꯩꯅꯁꯨ, ꯔꯣꯃꯦꯟ, ꯀꯩꯗꯧꯔꯒꯤꯅꯦ? ꯅꯣꯏ ꯀꯔꯤ ꯋꯥꯠꯂꯤ? ꯑꯋꯥꯠꯄ ꯍꯥꯏꯔꯛꯑꯣ, ꯆꯥꯛ ꯏꯟꯁꯥꯡ ꯌꯥꯝꯅ ꯂꯩꯔꯤ, ꯑꯩꯈꯣꯏꯗꯤ ꯆꯥꯕꯤꯅꯕ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨꯅ ꯑꯃꯨꯛ, ꯌꯥꯔꯦ ꯇꯥꯃꯣ, ꯑꯗꯣ ꯇꯥꯃꯣ ꯏꯇꯩꯃꯒ ꯅꯣꯏ ꯐꯖꯅ ꯂꯩꯍꯧꯔꯣꯀꯣ, ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ, ꯍꯧꯈꯤꯕꯗꯣ ꯁꯨꯝ ꯈꯟꯖꯜꯂꯒ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯔꯒ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯇꯥꯃꯣ ꯍꯣꯏꯁꯨ ꯃꯇꯝ ꯈꯔ ꯁꯤꯗ ꯂꯩꯔꯒ ꯃꯐꯝ ꯆꯥꯕ ꯑꯃ ꯊꯨꯅ ꯌꯦꯡꯉꯨ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗ ꯏꯃꯨꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯁꯦ ꯆꯥꯛ ꯇꯣꯛꯑꯒ ꯇꯨꯝꯃꯔꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯂꯣꯏꯅ ꯆꯪꯅꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯇꯣꯛꯄꯒ ꯑꯉꯥꯡꯁꯤꯡꯒ ꯉꯥꯏꯍꯥꯛ ꯇꯤꯚꯤ ꯌꯦꯡꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯨ ꯇꯨꯝꯃꯒꯦ ꯍꯥꯏꯗꯅ ꯐꯃꯨꯡꯗ ꯀꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨ ꯃꯃꯪꯗ ꯍꯦꯛ ꯍꯦꯛ ꯆꯤꯡꯈꯠꯂꯛꯇꯨꯅ ꯃꯉꯥꯛꯅꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯑꯩꯅꯁꯨ, ꯔꯣꯃꯦꯟ, ꯀꯩꯗꯧꯔꯒꯦꯅꯦ? ꯍꯧꯒꯠꯂꯣ, ꯅꯣꯏꯕ ꯇꯨꯝꯕ ꯆꯪꯈꯤꯕꯗ ꯉꯥꯏꯔꯤꯕꯗꯥꯏꯅꯦ ꯍꯥꯏꯗꯅ ꯑꯩꯅ ꯅꯨꯄꯥ ꯑꯗꯨ ꯍꯧꯗꯣꯛꯄꯤꯔꯝꯃꯤ꯫
ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯀꯩꯅꯣ ꯁꯤꯕꯨ ꯔꯟꯖꯅꯥ ꯇꯥꯗ꯭ꯔꯕꯖꯥꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯈꯪꯗꯦꯅꯦ ꯇꯨꯝꯕ ꯆꯪꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯃꯈꯣꯏꯒꯤ ꯊꯣꯡ ꯃꯄꯥꯗ ꯗꯣꯡ ꯗꯣꯡ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯒ꯭ꯌꯥꯟ ꯂꯥꯛꯑꯕ ꯃꯥꯜꯂꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯍꯧꯒꯠꯃꯤꯟꯅꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯨ ꯍꯪꯉꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯇꯥꯃꯣ ꯇꯥꯔꯦ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯅ ꯈꯨꯝꯃꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯀꯣꯏꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯒ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯀꯦ ꯇꯧꯔꯛꯄꯗ ꯌꯨꯝꯕꯨ ꯑꯍꯜ ꯑꯗꯨ ꯃꯥꯒꯤ ꯀꯥ ꯃꯄꯥ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯔꯣꯝꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯍꯜ ꯑꯗꯨꯅꯤ ꯍꯥꯏꯕꯁꯤꯗꯤ ꯈꯪꯉꯒ ꯌꯦꯡꯁꯜꯂꯨꯕꯗꯤ ꯇꯧꯔꯝꯗꯦ꯫ ꯋꯥꯈꯜꯗꯗꯤ ꯑꯍꯜ ꯑꯁꯤ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯕ ꯃꯥꯜꯂꯤ꯫ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥ ꯑꯁꯤꯗ ꯑꯩꯈꯣꯏꯔꯣꯝꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯤꯁꯤꯕꯨ ꯈꯜꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯑꯩꯁꯦ ꯑꯃꯨꯛ ꯐꯃꯨꯡꯗ ꯍꯤꯞꯊꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯍꯤꯛ ꯍꯤꯛ ꯆꯤꯡꯉꯒ ꯃꯃꯪꯗꯔ ꯀꯔꯤꯅꯣ ꯂꯥꯎꯕ ꯈꯣꯡꯕ ꯑꯃꯨꯛ ꯍꯧꯔꯛꯈꯤ꯫ ꯍꯟꯗꯛꯀꯁꯨ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣꯅꯦ ꯉꯁꯤꯁꯤꯕꯨ ꯅꯣꯏꯒꯤ ꯏꯃꯨꯡꯁꯤꯕꯨ ꯔꯣꯃꯦ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯍꯧꯗꯣꯛꯄꯤꯌꯨꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯣꯏꯕꯨ ꯍꯥꯏꯗꯅ ꯂꯥꯎꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯍꯧꯗꯣꯛꯈꯤꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯏꯃꯨꯡꯗꯨꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯁꯨ ꯇꯨꯝꯕ ꯃꯤꯀꯞ ꯊꯣꯡꯅꯔꯛꯇꯨꯅ ꯏꯆꯥ ꯅꯨꯄꯥꯅ ꯕꯕꯥ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯦ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯍꯣꯏ ꯂꯥꯎꯁꯦ ꯕꯕꯥꯒ ꯊꯣꯛꯎꯔꯁꯦ ꯍꯥꯏꯗꯅ ꯏꯆꯥ ꯅꯨꯄꯥꯒ ꯑꯩꯒ ꯃꯄꯥꯟꯗ ꯊꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝꯕꯨꯗꯨꯒꯤ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛꯀꯁꯨ ꯌꯦꯡꯉꯨꯕꯗ ꯑꯍꯜ ꯑꯗꯨ ꯃꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯥꯎꯅ ꯍꯥꯡꯇꯣꯛꯑꯒ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯑꯩꯈꯣꯏꯔꯣꯝꯗ ꯑꯗꯨꯃꯛ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯁꯥꯗ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯀꯣꯟꯅ ꯏꯆꯥ ꯅꯨꯄꯥꯒ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯄ ꯃꯇꯨꯡ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯕ꯭ꯔꯥ ꯃꯃꯥ ꯅꯪꯕꯨ ꯇꯨꯝꯃꯕꯣ ꯋꯥ ꯑꯃꯇ ꯍꯥꯏꯕꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯗꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯔꯕꯅꯤꯅ ꯇꯨꯝꯊꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯩꯅ ꯀꯧꯕꯗꯨ ꯇꯥꯔꯝꯗꯦ꯫ ꯑꯩꯁꯨ ꯇꯨꯝꯖꯔꯁꯅꯨ ꯈꯟꯅ ꯑꯩꯁꯨ ꯑꯃꯨꯛ ꯇꯨꯝꯊꯔꯝꯃꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒꯗꯤ ꯏꯃꯨꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟꯗꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯥꯎꯃꯤꯟꯅꯔꯕ ꯃꯇꯨꯡ ꯃꯣꯏꯁꯨ ꯒꯥꯔꯤ ꯑꯃ ꯇꯧꯔꯒ ꯆꯠꯂꯒꯦ ꯇꯥꯃꯣ ꯐꯖꯅ ꯂꯩꯍꯧꯔꯣ ꯈꯔ ꯂꯩꯔꯒ ꯇꯥꯃꯣ ꯍꯣꯏꯁꯨ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯊꯨꯅ ꯍꯣꯡꯗꯣꯛꯈꯤꯅꯕ ꯇꯧꯔꯣ꯫ ꯆꯠꯂꯦ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏꯁꯦ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯑꯝꯗꯨꯅ ꯑꯗꯨꯝ ꯆꯠꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯅ ꯆꯠꯈꯤꯕꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯧꯗꯦ꯫ ꯌꯨꯝꯕꯨ ꯑꯍꯜ ꯑꯗꯨꯁꯨ ꯍꯧꯖꯤꯛꯀꯤ ꯏꯃꯨꯡ ꯑꯗꯨꯒ ꯀꯔꯤ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯕꯅꯣ ꯈꯪꯗꯦ꯫ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯐꯥꯎ ꯊꯣꯛꯄꯤꯔꯛꯈꯤꯗꯦ꯫ ꯀꯣꯟꯅ ꯑꯩꯈꯣꯏꯒꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯀꯥꯟ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯁꯨꯝꯅ ꯍꯩꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯌꯨꯝꯕꯨ ꯑꯍꯜ ꯑꯁꯤꯁꯨ ꯏꯕꯥꯅꯤꯗꯧꯅ ꯃꯥꯁꯨ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯀꯔꯤꯅꯣ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯏꯇꯧ ꯇꯧꯏꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯃꯤ ꯇꯥꯅꯤ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯤꯗꯨꯕꯨ ꯀꯩꯅꯣ ꯑꯍꯜ ꯑꯁꯤꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯍꯦꯔꯥ ꯍꯥꯏꯔꯛꯄ ꯍꯥꯏꯔꯛꯇꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯁꯨꯝ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩꯅ ꯎꯕꯗ ꯀꯔꯤꯅꯣꯃ ꯁꯨꯝ ꯏꯇꯧ ꯇꯧꯕ꯫ ꯉꯔꯥꯡꯁꯨ ꯑꯩꯅ ꯊꯦꯡꯉꯀꯥꯟ ꯃꯄꯥꯟ ꯑꯅꯤꯔꯛ ꯊꯣꯔꯛꯄꯗ ꯃꯥꯒꯤ ꯊꯣꯡꯅꯥꯎ ꯃꯔꯨꯞ ꯃꯄꯥ ꯑꯁꯤꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯑꯩꯈꯣꯏꯔꯣꯝꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯍꯦꯛꯇ ꯂꯩꯔꯝꯃꯤ꯫ ꯑꯩꯗꯤ ꯀꯤꯕꯨ ꯀꯤꯔꯨꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯌꯥꯔꯦꯍꯦ ꯃꯤ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨꯗ ꯍꯪꯆꯤꯠ ꯂꯥꯡꯖꯕ ꯑꯣꯏꯔꯤꯅꯤ ꯑꯗꯨꯗ ꯅꯪꯅ ꯄꯨꯈꯟꯅ ꯈꯟꯖꯟꯕꯤꯔꯨꯅꯨ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯍꯣꯏꯁꯦ ꯌꯥꯔꯦꯁꯦ ꯑꯗꯣ ꯔꯣꯃꯦꯟ ꯍꯣꯏꯅ ꯑꯃꯨꯛ ꯍꯥꯊꯨ ꯃꯐꯝ ꯑꯁꯤ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯈ꯭ꯔꯤꯁꯤꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯃꯣꯏꯁꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯈꯪꯗꯦꯗ ꯃꯤꯒꯤ ꯑꯄꯥꯝꯕ ꯋꯥꯈꯜꯂꯣꯟ ꯍꯥꯏꯗꯨꯅꯤ ꯃꯤꯒꯤ ꯏꯃꯨꯡꯒꯤ ꯋꯥꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯎꯁꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯑꯩꯗꯤ ꯗꯨꯀꯥꯟꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯑꯩꯒꯤ ꯌꯨꯝ ꯑꯗꯨ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯁꯦ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯗꯨꯀꯥꯟ ꯐꯝꯃꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯦ ꯄꯨꯡ ꯐꯅ ꯊꯦꯡꯉꯐꯥꯎ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯜꯂꯝꯗꯦ꯫ ꯑꯩꯁꯦ ꯗꯨꯀꯥꯟ ꯑꯗꯨꯗ ꯊꯦꯡꯅ ꯆꯨꯔꯨꯞ ꯊꯛꯄ ꯂꯥꯛꯄ ꯑꯍꯟ ꯈꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯃꯇꯝ ꯂꯦꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯄꯨꯡ 9 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯥꯏꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯀꯩꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯗꯨꯀꯥꯟ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ ꯍꯧꯖꯤꯛꯄꯨ ꯃꯤ ꯄꯣꯠ ꯂꯩꯕ ꯂꯥꯛꯏꯕꯨ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯂꯣꯟꯁꯜꯂꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯈꯔ ꯊꯨꯅ ꯍꯜꯂꯛꯑꯣ ꯑꯁꯣꯝꯗ ꯑꯩꯈꯣꯏ ꯈꯛ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯝꯃꯒ ꯃꯥꯁꯨ ꯐꯣꯟ ꯑꯗꯨ ꯑꯗꯨꯝ ꯊꯝꯈꯤ꯫ ꯑꯩꯁꯨ ꯃꯥꯅ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯝꯃꯤ꯫ ꯔꯣꯃꯦꯟ ꯍꯣꯏ ꯂꯩꯔꯤꯉꯩꯗꯗꯤ ꯑꯩꯅ ꯆꯠꯊꯣꯛꯑꯕꯁꯨ ꯃꯣꯏ ꯑꯗꯨꯝ ꯂꯩꯃꯤꯟꯅꯖꯍꯧꯕꯅꯤ꯫ ꯃꯣꯏ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ꯫ ꯑꯁꯣꯝꯅ ꯑꯩꯁꯨ ꯗꯨꯀꯥꯟ ꯑꯗꯨ ꯊꯣꯡ ꯂꯣꯟꯁꯜꯂꯝꯃꯒ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯩꯅ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯔꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯗꯨꯀꯥꯟ ꯑꯗꯨꯗ ꯍꯥꯏꯗꯅ ꯁꯥꯎꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯊꯦꯡꯕ ꯉꯟꯕ ꯇꯝꯕ ꯉꯝꯕ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯅ ꯑꯃꯨꯛ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯈꯛꯇ ꯉꯥꯏꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅꯅꯤ ꯃꯣꯏ ꯑꯁꯣꯝꯒꯤ ꯀꯥꯁꯤꯁꯨ ꯀꯩ ꯂꯩꯔꯕꯅꯣ ꯈꯪꯗꯦ ꯉꯁꯥꯏꯗꯒꯤ ꯀꯣꯗꯣꯛꯀꯗ꯭ꯔꯥ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣ ꯑꯁꯣꯝꯒꯤ ꯀꯥ ꯍꯥꯏꯕꯨ ꯍꯪꯉꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯔꯣꯃꯦꯟ ꯍꯣꯏꯅ ꯂꯩꯔꯝꯕ ꯀꯥꯁꯤꯕꯨ ꯍꯥꯏꯕ ꯅꯪ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯃꯤ ꯑꯃ ꯆꯪꯉꯒ ꯂꯩꯕꯗꯧꯅ
ꯀꯣꯛ ꯀꯥꯛ ꯁꯦꯟꯗꯟ ꯃꯈꯣꯟ ꯃꯤ ꯆꯠꯄꯒꯤꯒ ꯌꯥꯝꯅ ꯇꯥꯏ ꯇꯝꯅꯔꯤꯔ ꯈꯪꯗꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯃꯨꯛ ꯀꯔꯤꯅꯣꯍꯦ ꯑꯉꯥꯡ ꯇꯥꯅꯤ ꯀꯗꯥꯏꯗꯒꯤꯅꯣ ꯉꯁꯥꯏꯗ ꯆꯠꯈꯤꯕꯗ ꯉꯥꯏꯔꯤ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ ꯃꯅꯨꯡꯗ ꯎꯆꯤ ꯆꯪꯕꯒꯤ ꯑꯣꯏꯔꯤꯅꯤ ꯍꯥꯏꯔꯝꯃꯤ ꯑꯩꯁꯦ ꯑꯃꯨꯛ ꯍꯜꯂꯛꯄꯒ ꯆꯥꯛ ꯆꯥꯊꯣꯛꯑꯝꯃꯤ ꯑꯗꯨꯒ ꯃꯄꯥꯟꯗꯩꯗꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯉꯥꯏꯍꯥꯛ ꯍꯛꯆꯤꯠ ꯂꯥꯡꯕ ꯂꯩꯔꯝꯃꯤ ꯑꯗꯨꯝꯅ ꯑꯩꯅ ꯃꯄꯥꯟꯗ ꯍꯛꯆꯤꯠ ꯂꯥꯡꯉꯤꯉꯩ ꯏꯃꯨꯡ ꯑꯗꯨꯅ ꯂꯩꯔꯝꯕ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯁꯨꯝ ꯃꯤ ꯑꯃ ꯁꯤꯜꯂꯒ ꯍꯪꯒꯠ ꯍꯟꯗ ꯆꯠꯂꯒ ꯂꯩꯕ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯁꯨꯝ ꯇꯥꯔꯝꯃꯤ ꯃꯗꯨꯗ ꯑꯩꯁꯨ ꯍꯥꯏꯐꯦꯠꯇꯪ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ ꯀꯩꯅꯣꯅꯦ ꯃꯅꯨꯡꯗ ꯃꯤ ꯑꯃ ꯆꯪꯉꯒ ꯂꯩꯕꯗꯧꯅ ꯇꯧꯔꯤꯁꯤꯕꯣ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯗꯣꯔꯤꯕ ꯖꯥꯔꯅꯦ ꯈꯜꯂꯝꯃꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯈꯣꯜ ꯑꯗꯨ ꯑꯩꯅ ꯁꯨꯝ ꯇꯥꯔꯛꯄꯗꯒꯤ ꯑꯩꯁꯦ ꯀꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯝꯃꯤ ꯀꯥꯗꯨꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯁꯣ ꯂꯣꯟꯗꯦ ꯄꯨꯅꯥꯇꯪ ꯊꯥꯔꯒ ꯑꯗꯨꯝ ꯊꯅꯝꯃꯤ ꯑꯩꯅ ꯃꯅꯨꯡꯗ ꯀꯩ ꯂꯩꯒꯦ ꯍꯥꯏꯗꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯑꯍꯥꯡꯕ ꯍꯥꯟꯅ ꯃꯤ ꯂꯩꯔꯝꯕ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯌꯦꯡꯁꯜꯂꯨꯕꯗ ꯃꯤꯒꯨꯝꯕ ꯑꯃ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯐꯝꯃꯒ ꯂꯩꯔꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯑꯩꯅ ꯎꯔꯝꯃꯤ ꯃꯗꯨ ꯎꯔꯛꯄꯗ ꯑꯩꯒꯤ ꯏꯁꯥꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯔꯛꯈꯤ ꯑꯅꯤꯔꯛ ꯁꯨꯅꯁꯨ ꯑꯣꯟꯁꯜꯂꯝꯗꯦ ꯑꯩꯁꯦ ꯊꯨꯅ ꯃꯥꯏꯁꯦ ꯁꯠ ꯂꯥꯎꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯀꯥꯗꯨꯒꯤ ꯃꯄꯥꯟꯗ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯔꯛꯈꯤ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯑꯝꯃꯤ ꯍꯥꯊꯨ ꯍꯥꯊꯨ ꯑꯩꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗꯨꯗ ꯑꯩꯅ ꯃꯉꯣꯟꯗ ꯊꯦꯡꯖꯜꯂꯝꯃꯤ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤꯗꯨꯅ ꯀꯩꯅꯣ ꯑꯁꯤꯒꯤ ꯀꯥꯁꯤꯗ ꯊꯣꯡ ꯍꯥꯡꯉꯝꯃꯤꯁꯤꯅ ꯅꯪ ꯆꯪꯉꯨꯕ꯭ꯔꯣ ꯍꯪꯉꯛꯏ ꯃꯗꯨꯗ ꯑꯩꯁꯦ ꯋꯥ ꯑꯃꯇ ꯉꯥꯡꯉꯝꯗꯦ ꯀꯥꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯃꯥꯏꯁꯦ ꯂꯩꯊꯣꯛꯑꯒ ꯂꯣꯟꯁꯜꯂꯝꯃꯤ ꯑꯗꯨꯒ ꯑꯩꯁꯦ ꯄ꯭ꯔꯞ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯆꯪꯉꯛꯑꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯏ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯏ ꯃꯗꯨꯗ ꯑꯩꯅ ꯃꯈꯣꯏ ꯀꯤꯔꯅꯤ ꯍꯥꯏꯗꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯈꯨꯝꯃꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯑꯗꯨ ꯅꯪꯗꯤ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯀꯩꯗꯧꯕ ꯆꯪꯉꯨꯔꯤꯕ ꯍꯪꯉꯛꯏ ꯑꯩꯅ ꯑꯃꯨꯛ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯆꯪꯉꯨꯕꯅꯤ ꯈꯨꯝꯃꯝꯃꯤ ꯃꯥꯅ ꯑꯃꯨꯛ ꯑꯗꯨ ꯅꯪ ꯀꯩꯅꯣꯝꯗꯤ ꯊꯦꯡꯅꯔꯛꯄ ꯃꯥꯜꯂꯤꯗ ꯀꯥꯁꯤꯗ ꯀꯩꯗꯧꯕꯒꯤ ꯆꯪꯉꯨꯏꯅꯣ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯀꯥꯁꯤꯗꯕꯨ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯃꯨꯛ ꯌꯥꯔꯦꯍꯦ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯇꯨꯝꯃꯒꯦ ꯍꯥꯏꯖꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩ ꯇꯨꯝꯗꯕꯤ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯒ ꯂꯩꯔꯝꯃꯤ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯝꯃꯤꯗꯨꯕꯣ ꯑꯗꯨꯒ ꯔꯣꯃꯦꯟꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯃꯁꯨ ꯍꯧꯖꯤꯛꯇꯕꯨ ꯅꯤꯡꯁꯤꯡꯉꯛꯏꯅꯦ ꯃꯥꯅ ꯆꯠꯂꯝꯗꯥꯏꯗ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯨꯅ ꯃꯐꯝ ꯑꯃꯗ ꯍꯣꯡꯗꯣꯛꯅꯕ ꯇꯧ ꯍꯥꯏꯗꯅ ꯍꯟꯖꯟ ꯋꯥ ꯂꯣꯏꯔꯛꯄꯗ ꯑꯅꯤꯔꯛꯇꯤ ꯑꯩꯉꯣꯟꯗ ꯃꯥꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯉꯤꯕꯁꯤ ꯀꯔꯤꯅꯣ ꯃꯔꯝ ꯂꯩꯇꯅ ꯃꯈꯣꯏꯅ ꯍꯦꯛꯇ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯈꯤꯕ ꯌꯥꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯑꯩꯁꯦ ꯑꯍꯤꯡꯗꯨꯃ ꯁꯨꯝ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒꯗꯤ ꯑꯃꯨꯛ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯌꯨꯝꯕꯨ ꯑꯍꯜ ꯑꯁꯤꯕꯨ ꯍꯥꯟꯅꯗꯤ ꯀꯧ ꯉꯥꯡꯕ ꯌꯥꯝꯅ ꯇꯧꯔꯝꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯃꯤꯠꯇꯅ ꯈꯥꯅ ꯌꯦꯡꯉꯒ ꯋꯥ ꯂꯥꯟꯁꯨ ꯀꯌꯥ ꯉꯥꯡꯗꯦ ꯑꯁꯤꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯃꯨꯛ ꯈꯪꯗꯦꯗ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ ꯏꯕꯥꯅꯤꯅ ꯆꯥꯕ ꯀꯣꯛꯀꯤ ꯒꯨꯂꯤꯗꯣ ꯑꯩꯗꯤ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯤꯁꯨ ꯃꯥꯁꯨ ꯁꯣꯏꯗꯅ ꯆꯥꯔꯝꯗꯧ ꯃꯥꯜꯂꯤ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯅꯪꯅ ꯑꯗꯨꯗ ꯍꯥꯏꯔꯒ ꯂꯩ ꯌꯥꯔꯦꯕ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯃꯗ ꯍꯣꯡꯈ꯭ꯔꯁꯤꯔꯥ ꯃꯤ ꯈꯔ ꯌꯥꯝꯅ ꯂꯩꯕ ꯚꯔꯥ ꯑꯃꯗ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯛꯇ ꯂꯩꯕꯁꯦ ꯑꯩꯗꯤ ꯏꯍꯩ ꯍꯩꯅꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯏꯆꯤꯛ ꯆꯤꯛꯏ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯑꯃꯨꯛ ꯉꯥꯏꯈꯣꯗ ꯃꯤ ꯌꯥꯝꯅ ꯂꯥꯡꯉꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯄꯣꯠꯇꯦ ꯅꯠꯇ꯭ꯔꯒ ꯑꯍꯜ ꯑꯁꯤꯗ ꯍꯥꯡꯉꯤꯕ ꯀꯥ ꯑꯁꯤꯗ ꯏꯃꯨꯡ ꯑꯃꯠꯇꯒ ꯊꯝꯃꯨ ꯁꯨꯝꯅ ꯍꯥꯏꯔꯒ ꯌꯦꯡꯁꯤꯔꯣ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯈꯣꯏ ꯑꯗꯨꯁꯨ ꯌꯥꯗꯤ ꯌꯥꯏꯅꯦ ꯑꯗꯨ ꯅꯪ ꯍꯥꯟꯅ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯑꯃꯨꯛ ꯑꯩ ꯉꯝꯃꯣꯏ ꯅꯪꯅ ꯈꯔ ꯃꯥꯏ ꯆꯥꯟꯅꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯏ ꯅꯪ ꯑꯣꯏꯅ ꯍꯥꯏꯌꯨ ꯍꯥꯏꯗꯅ ꯏꯕꯥꯅꯤꯁꯤ ꯁꯨꯝ ꯏꯟꯁꯟꯅꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯍꯜ ꯑꯗꯨ ꯊꯦꯡꯅꯕꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯥ ꯃꯆꯥꯛ ꯆꯥꯕꯤꯔꯕ ꯀꯩꯅꯣꯃꯇ ꯍꯥꯏꯖꯍꯧꯒꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯑꯍꯜ ꯑꯗꯨ ꯉꯥꯏꯍꯥꯛ ꯆꯞ ꯌꯨꯡꯅ ꯋꯥ ꯑꯃꯇ ꯈꯨꯝꯗꯦ ꯑꯩꯒꯤ ꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯣꯟꯅ ꯀꯩꯗꯧꯔꯒꯦ ꯅꯈꯣꯏꯒꯤ ꯀꯔꯤ ꯋꯥꯠꯂꯦ ꯍꯥꯏꯌꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯀꯔꯤꯃꯇ ꯅꯠꯇꯦꯗ ꯃꯥꯃ ꯀꯥ ꯑꯃ ꯍꯥꯡꯉꯤꯁꯤ ꯑꯁꯤꯗ ꯏꯃꯨꯡ ꯑꯃ ꯁꯨꯝ ꯊꯝꯁꯤꯔ ꯍꯪꯒꯦ ꯇꯧꯕꯅꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯦ ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯄ ꯁꯤꯟꯒꯦ ꯃꯗꯨꯗ ꯅꯣꯏꯅ ꯋꯥꯕꯤꯔꯨꯅꯨ ꯃꯇꯝꯅ ꯄꯨꯖꯔꯛꯁꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯑꯍꯜ ꯑꯗꯨꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯆꯠꯈꯤ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ ꯀꯣꯟꯅ ꯃꯥꯒ ꯑꯩꯒ ꯁꯨꯝꯅꯁꯨ ꯍꯥꯏꯅꯔꯝꯃꯤ ꯃꯁꯤꯒꯤ ꯑꯍꯜꯁꯦ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤ ꯃꯥꯒꯤꯁꯤꯕꯨ ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯔꯦ ꯀꯥꯏꯅ ꯑꯩꯈꯣꯏꯗ ꯎꯁꯤꯠꯇ꯭ꯔꯤꯕꯖꯥꯔꯣ ꯁꯛ ꯌꯥꯝꯅ ꯀꯥꯛꯁꯤꯜꯂꯛꯑꯒꯗꯤ ꯀꯣꯛ ꯊꯥꯗꯣꯛꯑꯝꯃꯒ ꯃꯐꯝ ꯑꯁꯤ ꯆꯠꯈꯤꯅꯤ ꯍꯥꯏꯗꯅ ꯏꯕꯥꯅꯤꯁꯦ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯍꯥꯟꯅ ꯑꯃꯗꯨꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨ ꯇꯝꯅꯕꯗ ꯑꯩꯈꯣꯏꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯉꯝꯗꯦ ꯈꯤꯇꯪ ꯍꯦꯛ ꯃꯝꯁꯜꯂꯛꯄꯒ ꯀꯣꯡ ꯀꯥ ꯃꯤ ꯂꯩꯕꯗꯧꯅ ꯁꯤꯠꯂꯒ ꯆꯠꯄ ꯃꯈꯣꯟ
Angakpa mong mataw ngaktani. Maduda leihuriba yunggi nupi angang soina dukan hek sathokibaga. Makoiso kidana aingona phone adum taurakhi. Sumaina taure tamnare kire haidana. Aisu dukan da poche yumpham lakpamga mata khangamte. Itang ek mamsalakpaga yumda adum halaami. Numitogi numidang da sumama masaduga. Ako'y puna TV yengningay. Kamanong adudagi isanupagi mamingsi. Isanupagi khunjen ga sap manaba angang amana kaurei. Aisu angang amana kaurpa khunjen tai haidana. Mamada TV do kitang leithaw. Angang ama kaurpa mali hairami. Madudaigi nupina TV do leitharami. Aduga khunjel adu ngahakti sap lepi. Aduga mani matum haidana. Kamanong adudagi kaurei. Isanupa su angang nina khangdabanina. Hau kanano nangbu haidana kumbami. Maduday na mani matung khungga nagtumina leyo hairami. Kamanong adudagi sumangang amana kuidalak na badang na. Sumisanupagi mamingsi kaurakpadagi. Mamana masintido na kaisagi taurino haidana. Magi mamangda liba sendal ado tamlang na pairaga. Kamanong adudalang salami. Hojiki hana mileramba kaaduga kuina leiribasiga. Mathaki sarukti kharamdi. Sendal ado lang salubadagi ngahakamuk tumina leirami. Aduga angakpani aigi nupina hunjankiba sendal ado amuk handuna langaki. Adumna tawrakpadagi handakti akoisu kigano haibasi yaramde. Aigi nupina su kaino sidi moong ama tawre. Hojikpo akoi kamaina tawdoino hangai. Aina muk kirunu masi akoida sanaba ma yaure. Lai sanaba mina awainana tawrakpani. TV do muk thaw ai leisidi hairami. Adumna aina TV do muk leikhalami. Matamanuda phaklanga tainaribaduda. Amuk kutumna duk subadang na muk surakhi. Aisu phuglaw na hawgalaga mapanda thorami. Aigi nupina su kaino karaida no muk thokriduna hangai. Maduday na tumina leyo noidi thorakano haidana. Thangnana leiriba kaado aina thong hangtuami. Aduga manungda kailege haidana. Amamarak aduda toslight thanjalaga yengami. Matamaduda aigi maisida. Masakti udi mi amana kupangna tharakpadong na taurei. Aisu adum na taurakpadagi. Mapanda thoraga kiboy lakboy. Ay sagi haki singsi. Kuna pairaga kamanung aduda lang salami. Aduga ngayaka mo ay githong adu lang na hangtuoga. Mapanda lepaga yengami. Madupaw adong kamanung aduda. Masakti udi mi masum hanggat handa salaga. Laibadong na inugurami. Ay ginupina sudadak kay dorga sango hairei. Ay sumadudagi thong gamlang na tingzalamaga. Nyambu digi yung maduda muna yung salami. Maduda halado yung manung aduda. Niya maga wari sanaba daw na. Murung suwan ba magwalamay na tarami. Ay sumaduda wakalamakhalami. Masigi hala sina tauris na lai sanari bazara. Karanganga sakna yarabadi wari watay tawa yamani. Paraktaba mapa madahik lay saluida haidana. Ay sa kamanong dasangaga konse kalap yamna sauna wangangami. Hayang mapamasi tadoga satkrasi. Masiguma matong marang kangdaba mapamasida. Layba hongna de haidana ina. Wasa kana ngangami. Tumamday de soina ay ginupida sumna hairami. Kana de mapamasi tadoga satkrasi. Romeno na sakribado maramama layramgani. Madugi angang so sumayna taure kangagadi. Koga koida hairamba yabani. Barakagi ka ngaktani kaino hayang ayama tirage. Ida sum layrade koy parama tarani hairami. Ay ginupina mukhoy adumayna tauro. Mapamasi tadoga satkrasi hairei. Numitogi nong he nganbaga imung ama. Akoy ga thangnariba hangba ka aduda layba laki. Maduday ginupiga iga sumna hainarami. Karino sibo layba lai zaro. Ka sila tawriba mong matawg sibo. Hana hayawba na sumduri bazara. Maduday na mo sumna hairami. Ngay ko matang kura laikisano. Ek lapaga ekta haruba haibadu pazati. Matang kura yeng kisi hairami. Mataw sumna nawba imung ama muklak na. Ka hangba aduda mi amuk layba haurami. Hojiki imung adu sutinaba dumnungay. Ako sumoy lakpadagi kiba karaphabadagi. Matang kura mong yeng kisi haidana. Amuk makata na lay tarami. Aduwa amuk kaso haurei. Hanang na kuna layriba ka adu magtada. Tamna ba si hauraki. Kahing tumamday daga posay sa gonggong hek makado ang tarakpa. Aduwa isumangda ka manunga sila karino mahikta sa ngaga. Nang magpasitoy na mangak na ba matawag si haurei. Isano pa sumamangdag kanano mana. Doktori haida na nga si pupuk hawgalaga. Papanda toki gihekta taurami. Adum na muksa tari iba marukaduta noong madi. Ay gitukana romen haripanupado. Ay gitukana sangaki. Masway dukani haibasi na kay kangdabazani.
ꯑꯩꯔꯣꯏ ꯃꯗꯨꯗ ꯇꯥꯃꯣ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯏꯇꯩꯃꯗꯤ ꯀꯃꯥꯏꯅ ꯇꯧꯍꯧꯔꯤ? ꯍꯧꯖꯤꯛ ꯇꯥꯃꯣ ꯍꯣꯏ ꯀꯗꯥꯏꯗ ꯂꯩꯔꯤꯒꯦ ꯍꯪꯉꯛꯏ꯫ ꯃꯗꯨꯗꯩꯁꯨ ꯔꯣꯃꯦꯟ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯏ꯫ ꯂꯩꯐꯝꯒꯤ ꯋꯥꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔꯤ꯫ ꯅꯌꯥꯝꯕ ꯅꯪꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯅꯤꯡ ꯂꯩꯔꯝꯕ꯫ ꯉꯥꯏꯍꯥꯛꯐꯝꯀꯣ ꯅꯌꯥꯝꯕꯒꯤ ꯁꯤꯗꯗꯤ ꯀ꯭ꯋꯥꯗꯤ ꯌꯥꯎꯗꯦ꯫ ꯆꯨꯔꯨꯞꯀꯨꯝꯕꯗꯤ ꯌꯥꯎꯏ, ꯅꯪ ꯀꯩ ꯆꯨꯔꯨꯞ ꯊꯛꯈꯤꯒꯦ ꯍꯪꯉꯝꯃꯤ꯫ ꯔꯣꯃꯦꯟ ꯑꯃꯨꯛ ꯇꯥꯃꯣ ꯑꯍꯣꯡꯕ ꯑꯃ ꯍꯦꯛꯇ ꯄꯤꯔꯛꯎ꯫ ꯑꯗꯨ ꯀꯩ ꯋꯥꯔꯤꯅꯣ ꯇꯥꯃꯣꯅ ꯑꯩꯒ ꯁꯥꯟꯅꯅꯤꯡꯉꯤꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛꯁꯦ ꯆꯨꯔꯨꯞꯁꯦ ꯔꯣꯃꯦꯟ ꯀꯔꯤꯃꯠꯇ ꯅꯠꯇꯦꯗ꯫ ꯅꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯚꯔꯥ ꯃꯄꯨ ꯑꯍꯜ ꯑꯗꯨ ꯀꯝꯗꯧꯕ ꯃꯤꯅꯣ? ꯑꯗꯣ ꯅꯪ ꯅꯌꯥꯝꯕꯗ ꯋꯥ ꯂꯣꯠꯀꯅꯨ, ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯔꯛꯎ꯫ ꯃꯗꯨꯒꯤ ꯚꯔꯥꯗꯣ ꯀꯩꯀꯩ ꯇꯧꯏ ꯍꯥꯏꯔꯛꯑꯣ ꯍꯪꯉꯝꯃꯤ꯫ ꯔꯣꯃꯦꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯉꯨꯕꯗꯨꯗ ꯃꯥꯁꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯇꯥꯃꯣ ꯑꯁꯨꯝꯅ ꯇꯧꯕꯅꯤ ꯑꯩ ꯍꯥꯏꯔꯒꯦ꯫ ꯚꯔꯥ ꯃꯄꯨ ꯑꯍꯜ ꯑꯗꯨ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯈꯔ ꯆꯣꯡꯉꯝ ꯆꯥꯗꯕ ꯑꯍꯜꯅꯤ꯫ ꯍꯥꯏꯕꯗꯤ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯆꯥ ꯃꯃꯧ ꯐꯥꯎ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯆꯠꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯗ ꯂꯩꯔꯤꯕꯗꯨ꯫ ꯑꯩꯈꯣꯏꯅ ꯆꯠꯈ꯭ꯔꯤꯗꯨꯁꯨ ꯏꯃꯨꯡ ꯑꯗꯨ ꯂꯩꯕ ꯉꯝꯃꯛꯇꯕꯗꯒꯤ ꯇꯥꯃꯣ ꯍꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩꯗꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯇꯧꯔꯝꯗꯦ꯫ ꯇꯥꯃꯣ ꯍꯣꯏ ꯍꯦꯛ ꯂꯥꯛꯄꯒ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯇꯥꯃꯣ ꯍꯣꯏꯗ ꯋꯥꯔꯤ ꯇꯝꯊꯣꯛꯑꯝꯃꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯃꯥꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯟꯅꯤꯡꯉꯛꯇꯕꯗꯒꯤ ꯆꯠꯈꯤꯅꯕ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯀꯤꯅꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯆꯠꯂꯕꯅꯤ ꯈꯨꯝꯃꯛꯏ꯫ ꯑꯩꯅ ꯃꯗꯨ ꯔꯣꯃꯦꯟ ꯑꯩꯈꯣꯏꯗ ꯃꯗꯨ ꯍꯥꯏꯔꯝꯕ ꯀꯔꯤ ꯀꯥꯏꯒꯦ? ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯅꯣꯏꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯁꯨ ꯇꯝꯅꯕꯗ ꯀꯩꯗ ꯍꯥꯏꯔꯨꯅꯤ? ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯏꯃꯨꯡ ꯑꯃꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯣꯏꯗꯗꯤ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯗ꯭ꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯔꯣꯃꯦꯟ ꯑꯃꯨꯛ ꯇꯥꯃꯣ ꯑꯣꯏꯅꯁꯨ ꯇꯥꯃꯣꯗ ꯍꯥꯏꯖꯔꯝꯃꯤꯗꯨꯅꯤ꯫ ꯑꯩꯈꯣꯏꯅ ꯆꯠꯂꯝꯗꯥꯏꯗ ꯃꯐꯝ ꯑꯇꯣꯞꯄ ꯑꯃꯗ ꯊꯨꯅ ꯍꯣꯡꯗꯣꯛꯈꯤꯅꯕ ꯈꯔ ꯊꯨꯅ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ꯫ ꯑꯗꯣ ꯇꯥꯃꯣꯏꯁꯨ ꯆꯠꯂꯒꯦ, ꯑꯍꯜ ꯑꯗꯨ ꯕꯦꯔꯥ ꯈꯔ ꯀꯥꯕꯅꯤ꯫ ꯀꯨꯏꯔꯔꯣꯏ ꯇꯥꯃꯣ ꯍꯣꯏꯁꯨ ꯑꯍꯜ ꯑꯗꯨꯅ ꯆꯠꯈꯤꯅꯕ ꯇꯧꯔꯛꯂꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯃꯒ ꯔꯣꯃꯦꯟꯁꯨ ꯍꯟꯈꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯝꯕꯗꯨꯗ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤꯗ ꯄꯥꯎ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤꯁꯨ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯔꯣꯃꯦꯟꯅ ꯍꯥꯏꯔꯝꯕꯒ ꯇꯧꯕꯒ ꯑꯍꯜ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯥꯏ ꯇꯤꯟꯁꯦ ꯁꯨꯠꯇ ꯊꯥꯖꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯅꯧꯅ ꯂꯥꯛꯏꯕ ꯏꯃꯨꯡ ꯑꯗꯨꯗꯅ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ, ꯆꯠꯍꯧꯔꯁꯤ ꯍꯥꯏꯗꯅ ꯑꯅꯧꯕ ꯂꯥꯛꯄ ꯏꯃꯨꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗ ꯈꯔ ꯆꯦꯛꯁꯤꯜꯂꯨ꯫ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯇꯣꯔꯤꯕꯁꯤ ꯃꯐꯝ ꯑꯁꯤ ꯃꯤ ꯂꯩꯕ ꯌꯥꯕ ꯌꯨꯝ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯑꯝꯃꯒ ꯑꯅꯧꯕ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯟ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫